Hi friends, ngasidi paneer oina thongage. Ahanbada beson khara hapchalle. Mathang sina jaingang chamos ama hape. Mathang sina dahi chamos ama makhai thum khara. Duga gidi phajana okhai birani. Mix oinana ba. Ising kharaga hapchallage. Aduda amuk phajana okhairani. Hojik paneer amuk hapchallani. Paneer se hapchallaba matungda amuk phajana mix tawbirani paneer sega. Aduga freeze ice box ta minute 35 ba mak se thammani paneer se kanchanabagidama. Sigi paneer thongbada changadaba machan sing leijare. Chanam manau humari sing tilhau matar khamen simbi fadigom sidi last ta thakadabani. Hojik freeze ta thamkhiba paneer adu uthokcharakle asida leijare. Hojik khang thau haptana thau sahandana ready da leijare. Paneer hapchanjare. Paneer se haipet fry tawthokpirani. Jamun dabida haipet brown color lakpa bahu dumaina fry tawthokpirani. Aduga mase mathak makha onthokpiba. Aduga ngahak fry tawro matungda hojik jare paneer kothaba yare. Sumai tawna makse paneer se tohendabida tamna tawna makse kothabirani. Adu somda muk khang sana ready da leire. Duna hambda tilau hapchare. Tilau se ngahak munba bo ngaurani. Aigi video asibu jengbiriba viewer mayamna aigi channel makhal mathel chakum haina leibani. Subscribe tawdragadi subscribe tawbiu amadi bell icon nambiu. Loinana like and share tawbiu. Haipa simuktang thamjage. Hojik tilhau su mullabanina chanamga singga asubadu thakchanjarage. Aduga mathang asina phajana okhai birani. Hojikti maroy mapang mullamina khamen simbi hapchalle. Aduga khamen simbi si phajana gravy tanaba ngaurani. Makse grinder da takhairaga hapasu jai. Aduga sumaina khara pikna soiraga ngaubasina munna asina hena mahau lei. Khara jangna munnabagi damakta thum khara chaisallani. Hojik thum se dum horen mahi hapada yabagi chang da hapani. Aduga phajana okhai birani. Morok atepa akhaiba khara hapchanjarage. Aduga ngahak phajana okhai birani. Adui matung makhum khumjallaga minute 5 guma. Hojik makhum hangdoge. Khamen simbi sisu phajana munjhalle. Aduga thauna tongana thokle. Sumaina khamen simbi se gravy tana ngaurani. Hojik matar anauba hapchallani. Aduga phajana okhai birani. Hojik jira asuba khara hapchallani. Adugi mathangda morok asuba mana sabagi changduda khara hapani. Morok asuba hapchalle. Adugi matungda patigo maru asuba chamos ama mu hapchalle. Adugi matungda hojik yaingang chamos ama machu chamos ama hapchalle. Maroy mapang hapaloijare. Adugi matungda hojik phajana okhai birani. Okhairaba matungda
ngahak ngaura matungda hojik ising hapsalani mahi hapa jabagi changda chap chabida ising hapani aduga makse hojik makhum kupsanduna minute 3-4 thamani hojik amu makhum hangdoksare aduga yengasi fajana saure hojik paneer hapsanba yabagi tanja lae ado hojik akhoi paneer je hapsalaba matungda fajana ukhaibirani ukhaibira matungda ngahak sauhallaga akhoi sauraba matung mapan sida thaure tholakani adugi matambuga flame je kra pikthala mathak makha fajana uthokpiba fajana munna onthoklaba matung ngahak thammani sauhallaga asigi makhan mathen chakhumgi paneer thongba ready oire aduna hojik fadigom chaisallage aduga loinana bazarda akhoi paneer masala na packet phangmani adu aloibada khara chaisallasu jai ado aigi sitting asi mado saidre video asibu jengbiriba mayam kodimakna asi aina thongiba paneer thongbagi style asi jumda amtang try tawduna jengbiu aduga makha taba comment tawbirau aduga ngasigi oinadi loisanjarage